ꯄꯥꯎꯁꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯁꯦꯔꯤꯀꯜꯆꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯔꯤꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 135ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 119 ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯛꯄ ꯄ꯭ꯔꯣꯖꯦꯛ ꯃꯔꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯦꯅꯤꯐꯤꯁꯤꯌꯥꯔꯤ 135ꯗ ꯗꯤꯄꯤꯇꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 119ꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯁꯤꯑꯦꯝꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯉꯁꯤ ꯌꯦꯟꯊꯣꯛꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯣꯐ ꯇꯥꯌꯔꯁ ꯄ꯭ꯔꯣꯖꯦꯛ ꯆꯥꯟꯗꯦꯜ, ꯇꯃꯦꯡꯂꯣꯡ, ꯅꯣꯅꯦ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ, ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯔꯤ ꯄ꯭ꯔꯣꯖꯦꯛ, ꯎꯈ꯭ꯔꯨꯜ, ꯀꯥꯝꯖꯣꯡ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯟꯇꯦꯟꯁꯤꯚ ꯕꯥꯏ ꯚꯣꯜꯇꯥꯏꯜ ꯄ꯭ꯔꯣꯖꯦꯛ, ꯀꯛꯆꯤꯡ, ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠ 3 ꯁꯦꯔꯤꯀꯜꯆꯔꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯊꯣꯛꯄ ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯗꯣꯛꯇꯨꯅ ꯏꯕ ꯂꯥꯏꯔꯤꯛꯁꯨ ꯃꯍꯥꯛꯅ ꯐꯣꯡꯈꯤ꯫ ꯁꯦꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯕꯤꯜꯗꯤꯡ ꯑꯦꯟꯗ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯐꯨꯔꯨꯞꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯇ ꯑꯋꯥꯕ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ, ꯃꯔꯛꯇ ꯂꯩꯔꯨꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯥꯡꯕ ꯀꯟꯗꯨꯅ ꯂꯦꯞꯇꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅꯁꯨ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯂꯩꯉꯥꯛꯅ ꯁꯛꯈꯪꯂꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯈꯪꯏ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯗꯥꯏꯔꯦꯛꯇꯔꯒꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ, ꯐꯨꯗ ꯑꯦꯟꯗ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯔꯣꯕꯥꯔꯠꯁꯟ ꯑꯁꯦꯝꯒꯤ ꯄꯤꯁꯨꯝ ꯅꯤꯉꯣꯝ ꯂꯩꯔꯛꯇ ꯂꯩꯕ ꯌꯨꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯣꯡꯃꯩ ꯔꯥꯎꯟ 6 ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯤꯁꯨꯝ ꯅꯤꯉꯣꯝ ꯂꯩꯔꯛꯇ ꯂꯩꯕ ꯔꯣꯕꯥꯔꯠꯁꯟ ꯑꯁꯦꯝꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯈꯤ꯫ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯊꯝꯕ ꯑꯜꯇꯣ ꯀꯥꯔ ꯔꯦꯖꯤꯁꯇꯔ ꯅꯝꯕꯔ MN03P7831ꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯈꯤ꯫ ꯀꯥꯔ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ 5ꯔꯣꯝ ꯄꯥꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯒꯤ ꯌꯨꯝꯗ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯂꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯉꯔꯥꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁꯤꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯣꯏꯁꯪ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ PWG꯫ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯃꯗꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗꯤ ꯂꯣꯏꯁꯪ ꯑꯁꯤꯗ ꯆꯪꯕ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯥꯔꯇꯤ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞ PWGꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯝꯔꯦꯗ ꯂꯦꯅꯤꯟ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯤꯑꯣꯏ 3 ꯑꯁꯤꯅ ꯂꯣꯏꯁꯪ ꯑꯁꯤꯗ ꯌꯥꯝꯂꯕ ꯀ꯭ꯔꯣꯔ ꯀꯌꯥꯅ ꯈꯨꯖꯤꯡ ꯑꯣꯏꯕ ꯐꯟ ꯆꯟꯅꯩꯅꯕ ꯃꯑꯣꯡꯗ ꯀꯥꯏꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯅ ꯊꯤꯖꯤꯟꯕꯗ ꯑꯔꯥꯟꯕ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯞ ꯑꯁꯤꯗ ꯆꯪꯖꯔꯛꯇꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯀꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯃꯣꯠꯄꯁꯤꯡ ꯂꯣꯏꯁꯤꯟꯅꯅꯕ ꯊꯝꯈꯤꯕ ꯂꯨꯞꯀꯤ ꯋꯥꯐꯝꯁꯨ ꯊꯧꯑꯣꯏꯗꯕꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯂꯨꯞꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯅꯕ PM ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯃꯦꯃꯣꯔꯦꯟꯗꯝ ꯊꯥꯔꯒꯅꯤ ꯀꯣꯀꯣꯃꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯅꯕ ꯅꯥꯀꯟ ꯅꯥꯝꯃ ꯈꯛꯇꯒꯤ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯗ ꯃꯦꯃꯣꯔꯦꯟꯗꯝ ꯊꯥꯗꯨꯅ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯌꯨꯅꯤꯇꯤ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯝꯐꯦꯟꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯊꯛꯁꯣꯝ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 1ꯒ ꯊꯥ 4 ꯃꯄꯨꯡ ꯐꯥꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯂꯥꯟꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯍꯣꯡꯕ ꯂꯩꯇꯕꯗꯧꯅ ꯎꯔꯤ꯫ ꯃꯁꯤ ꯀꯔꯤꯒꯤ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯅꯩꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ BSFꯀꯤ
ADG oiramba P.Khre Misana Manipurda matam sangna leiraklaba parliamentary force ka Chinkuki narco terroristsinga naknaba mari leibana makhoi asi Manipurdagi laukthoktriba makai Manipurgi lan loisinkhiroi haina phongdokkibadu taraina lawba yaroi state asida matam sangna leiraklaba parliamentary force haiba taragadi Assam Rifle ni haukiba thodok kaya haibadi lan asi haurakpadagi Assam Rifle na lauriba thodang nakal amakhaktagi oiba haibadi maitai singumba namthanaba honaba aduga kuki singmuna khulai phawba supply tawba state force sangbada thingba ima ibel singda chai thangkiba kuki singna mamangda nongmai kaplaba phawbada karisu haidaba kaya asi miyamna khangnaduna laklabani topa pauda parliamenta puthokkiba budget isingani kunga mari kunga manga na nupi singbu thawai bidre Union Minister Srimati Nirmala Sitaraman na Parlamenta puthokkiba chatliba senba chahi lisingani kunga mari kunga mangagi Union budget asi amuk hana India gi nupi miyambu thawaibidre haina National Federation of India Women's NFIW na affiliate tauba All Manipur Nupi Marup na phongdorakli lup asigi president na thadorokpa cherol amana hai Prime Minister Narendra Modi na Pongjaraduna nupi singbu luchingduna chawkhat lambida changsili haina laujarabasu budget asigi fan eglosanda nupi singi charuk ningthina thambiramdre gender budget oiramdre World Economic Forum na piba report ki matung ina sel thumgi lamda malem gi oiba nupi nupa khenabagi chang asi India na chamaga nifuga taruki manungda chamaga kunmapan suba thakta haitha na lekhre adu oirabadi PM na laujari bo wafam adu wahan thokle hendre taseng na hairabadi nupi singi backward oibagi khudam changdam World Economic Forum na piba report takjare tonganba international report amanasu nupi amasung angang singbu onthokna kapningba pibam amani masigi maramdi Modi lengaki mathauda luzadaba sajatagi India gi population gi tangkhai oriba nupi singbu miraibadagini India gi nupi singdi socio economic amasung political crisis khudingda kayamuk thengnariba khudam sing adu kharadang ko khanaba basic oiba education amasung health kilamda lengaki tengbang leibagumbani New education policy ama Sri Modi na satna halabasu nupi miyamdadi ona tainaba ngaktani hairi MGNREGA gi matangda nupi singna hena thabak saruk yari adubu nupi punamak yengba tarabadi thabak suba sinmi oiba masingdi hanthari nupi singna hena saruk yajariba narega chahida numit chani gi thabak sugadabani aduga wafam amana budget ki sana sing working women hotel amadi crash ki wapalabasu budget ki senfamdadi haptre hairi makhataba pauda United States ki langkoiba sing Manipur da chattanaba khangankre Manipur da haujik thogliba kanglup ki irang asina maram oiraga United States US ki citizen sing India da chatpa matamda Manipur da sangdanaba US ki State Department na thokpa anauba travel advisory da khangankre Anauba travel advisory adugi matung ina US ki citizen singna India da chatpa matamda Manipur khakta natana Jammu and Kashmir India Pakistan gi ngapkhai amadi landslide ki irang leiba mafam singda chattanaba khanghalakli loinana India da crime amadi terrorism gi thabak thoram sing thokpagi chang yamna wangkhalakpa maramna leibak asida chatpa matamda ahenba chiksing thorang lokhatkadabani loinana yariba makai awang nongpok ki state singda changloidabani hairi Tribal Advisory asina makhata na hai India gi authority na hana phongba report amagi matung ina leibak asida khwaidagi masing yamna thokpa crime asi rape case ni loinana tourist ngakpigani tourist spots kaya dasu asiguma sexual assault ki thodok kaya marum thokli crime tawriba miyoi sing asina tourist location transportation hub shopping mall amadi government ki facility singda hana crime chathari maram asina United States State Department na Manipur 11 mari do not drive haiba mark tawduna US ki citizen sing chatanaba akanba wafam thamlakli masida sunatana Jammu and Kashmir rasu Eastern Ladakh region amadi le nataba atai atopa mafam singda chatanaba khanghalakli Maikai asomdasu line of control LOC miyamda itatatana irang thokpa maramna langkoiba singda khudung chadaba mayok nagani hari India amadi Pakistan anigi lona ba mafam asi leibak animakna military paisinduna thamba maramna chatlubada yamna khudung chadaba mayok nei loinana foreign singna lanthok lasin tawba yaba leibak ani asigi ngangkhai mafam asi Punjab ta leiriba
Wagha border asi khaktamak oi loinana India gi Pakistan ga chatkadaba leirabadi mangjaunana Pakistan gi visa hana lahogadabani advisory asina makha tana hai Maharashtra gi nongpok thangba saruk amadi Telangana gi awang thangba sarukta Maoist ki irang yamna chauna thokli masida sunatana Chhattisgarh Jharkhand, Andhra Pradesh, Uttar Pradesh, Bihar, West Bengal, amadi Orissa gi landslide ki irang lairi asigumba India gi hauzik oiriba phibam asida lamkoiba sina yamna hengna chiksin bigadabani loinana US government gi employees singi oinadi Bihar, Jharkhand, Chhattisgarh, West Bengal, Meghalaya, amadi Orissa da chatkadaba leirabadi mangjaunana US laingak ayaba lawbigadabani adum oinamak capital state chingda chatpa khakki oirabadi mangjaunana ayaba lawdrabasu yai hairi. Amaromdan Manipur natana awang nongpok ki state pumba leben ahungi mark tawduna state sing asida chatkadaba singna ahenba section thorang lokhakadabani loinana government ki employee oirabadi mangjaunana US ki ayaba lawba mathau tai hairi. Atopa pauda Nupi Sire ga Mapuroiba na Hinghoure tabada yamna nungaitaba thaudok ama matai manau scooter ama tongduna lakminabada truck ama natakpadagi nupa aduna Hinghoure ga Nupi aduna khudakta laikatnaba ngamdana sire. Thaudok asi ngasi nungthil pung 2:30 tarakpada Imphal Police Station gi gate maya All Secretary ki mamang oirapna thokkibani laikhidraba nupi adugi maming Ningthaujam Ongbi Mani Laima chahi 32 aduga Mapuroiba adugi mamingna Ningthaujam Mohendro chahi 34 kawi makoi animak Khongwonjon 1 dagine hairi. Police tagi phangba pauna hai mi yamna chinba lambi aduda gari mayamgi marakta Activa ama nupa aduga Thauraga nupi aduna tonglaga laki matau kamdawna thokhibano haibadudi chapchana khangba ngamdri adumakpu gari adu lambida tusilakpada nupi adu gari dagi kangkhongna takpadagi khudakta laikhidabani nupa adudi khara khajik soki adubu khudakta mahak Rims Hospital da layengnaba puki truck MN05C 1358 adubu tharokpa Umatheldagi Thingnam Ranbir Maitai sahi 23 apokpagi ming Bojendro thaudok thokphamdagi police na phare hairi. Loisilakpa pauda Nepali leisabi singbu luhongani haina pukhraga Amotpa lambida Thabak Taohanlle Nepal gi chahi nauribi leisabi singbu China gi miyoi singna luhongani haina selna leiduna pubikhraga Amotpa lambida Thabak Taohanlle haina Nepali media outlet DMN News ki maikaidigi phongdorakli. Report asigi matung ina China gi miyoi sing aduna supnatagi leisabi sing khaktana tana mau oibi nupi sing phawba selna leiduna China gi tongan mafam singda Amotpa Thabak Taohannaba pressure piduna otnaibagi thabak thare hairi. Loinana asigumba Amotpa thabak sing asi tawhannabagi damak Nepal gi amadi China gi miyoi singa manaraga tawbani leita lairaba imung manungda pokpa chahi nauribi Nepal gi leisabi sing adubu China da puraba matung China gi nupa singa luhonglaba matungda chahi 5 gi manungda China gi citizenship phanghangani haibana chingba aranba wafam kaya haijindana leisabi sing adubu China tamna pudana lakpani adubu China yauragana atopa saklon ama oirakibani haina China gi makuttagi nanthokuna chelakhibi nupi kharana phongdorakli hairi. Rosna Kaubi Nepali nupi amana phongdorakhibagi matungina mahakpu subnatagi lupa lising marphuda China gi miyoi aduna yonkibani haibasi khangba ngamlakki mahakpu Kiran Kaubi mahaki mamanabi amana sinduna China gi miyoi aduda khusinaduna China yauraba matungdana mahakpu phuba cheiba tawbiki madugi matungda mahakpu Amotpa lambi aduda pusinabu hanakibani mahakna social media gi khuthangda nupi amaga pau phaunarba matungda nupi aduna mateng pangbibadagi Nepalda amu halakpa ngamkhibani hairi.